ꯉꯥꯅꯨꯀꯣꯟꯒꯤ ꯕꯣꯝꯅ ꯊꯨꯒꯥꯏꯈ꯭ꯔꯕ ꯌꯨꯝ ꯁꯦꯝꯖꯤꯟꯅꯅꯕ ꯂꯩꯉꯥꯛꯅ ꯀꯔꯤꯃꯠꯇ ꯄꯤꯔꯛꯇ꯭ꯔꯤ ꯔꯦꯗ ꯖꯣꯟꯗ ꯂꯩꯔꯨꯕ ꯑꯩꯈꯣꯏꯒꯤ ꯂꯅꯥꯏ ꯃꯥꯡꯖꯕ ꯑꯣꯏꯔꯒꯗ꯭ꯔꯥ ꯃꯁꯤ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ IDP ꯑꯃꯁꯨꯡ ꯀꯣꯀꯣꯃꯤꯒꯤ ꯄ꯭ꯔꯦꯁꯔꯒꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯂꯩꯃꯔꯥꯝ ꯋꯥꯔꯣꯏꯆꯤꯡꯗ ꯏꯃꯨꯡ 64 IDP ꯑꯩꯈꯣꯏꯒꯤ 253ꯁꯦ ꯍꯟꯖꯤꯜꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯁꯥꯏꯇꯣꯟ ꯉꯥꯅꯨꯀꯣꯟꯗ ꯂꯥꯟꯖꯦꯜꯂꯤꯕꯁꯤꯡꯁꯦ ꯍꯟꯖꯤꯟꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯃꯊꯣꯡ ꯈꯪꯗꯕ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯊꯥ ꯑꯁꯤꯒꯤ 5ꯗ ID ꯄꯣꯛꯈꯥꯏꯍꯟꯗꯨꯅ ꯃꯤꯑꯣꯏ 2 ꯁꯣꯛꯄ ꯅꯪꯍꯟꯈꯤꯕ ꯑꯣꯖꯥ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯕꯣꯝꯅ ꯄꯣꯛꯈꯥꯏꯍꯟꯗꯨꯅ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯍꯟꯈꯤꯕ ꯑꯩꯈꯣꯏꯒꯤ ꯉꯥꯅꯨꯀꯣꯟꯒꯤ ꯃꯁꯥꯒꯤ ꯑꯩꯈꯣꯏꯒꯤ ꯁꯂꯥꯝ ꯃꯅꯤꯒꯤ ꯃꯌꯨꯝ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯍꯟꯈꯤꯕ ꯑꯁꯤ ꯃꯁꯥꯒꯤ ꯂꯅꯥꯏ ꯑꯣꯏꯔꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅꯤ ꯑꯣꯖꯥ ꯁꯥꯏ ꯃꯇꯥꯡꯁꯦ ꯑꯣꯖꯥ ꯑꯔꯣꯏꯕ ꯑꯣꯏꯅ ꯇꯦꯟꯇꯛꯅ ꯀꯃꯥꯏꯅ ꯌꯥꯝ ꯐꯖꯩ ꯑꯔꯣꯏꯕꯒꯤ ꯀꯩꯅꯣꯁꯤꯅꯤ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯕ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔꯤ ꯈꯨꯟꯅꯥꯏꯗ IDP internally displaced persons ꯅꯀꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯀꯩꯅꯣ ꯊꯧꯗꯣꯛ ꯑꯃꯅꯤꯀꯣ ꯑꯩꯒꯤ ꯍꯦꯛ ꯏꯪꯒꯣꯜ ꯂꯩꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞꯆꯥꯁꯤꯡꯅ ꯆꯍꯤ ꯂꯤꯁꯤꯡ ꯀꯌꯥ ꯂꯩꯃꯤꯟꯅꯔꯛꯄ ꯃꯐꯝꯁꯤꯗ ꯃꯤꯇꯣꯞ ꯃꯤꯔꯥꯟꯆꯥ ꯂꯥꯛꯑꯒ ꯀꯣꯏꯇꯥꯟ ꯇꯥꯜꯂꯒ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯂꯩꯕꯒꯤ ꯀꯟꯗꯤꯁꯟꯗꯨꯗꯅꯤ ꯑꯩꯈꯣꯏ ꯃꯗꯨꯒꯤ ꯊꯃꯣꯏ ꯆꯥꯛꯄ ꯃꯌꯥꯝꯗꯨꯅꯤ ꯃꯤꯌꯥꯝꯗ ꯐꯥꯎꯔꯤꯕꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯣꯊꯣꯔꯤꯇꯤꯅ ꯃꯗꯨ ꯌꯦꯡꯁꯤꯟꯗ꯭ꯔꯒ ꯀꯩꯅꯣꯒꯤꯅꯤ ꯃꯇꯝ ꯆꯥꯅ ꯍꯥꯏꯔꯤꯕ ꯗꯤꯁꯄ꯭ꯂꯦꯁ ꯄꯥꯔꯁꯟꯁ ꯃꯌꯥꯝꯗꯣ ꯃꯗꯨ ꯃꯥꯒꯤ ꯀꯩꯅꯣꯗ ꯀꯩꯅꯣ ꯍꯟꯖꯤꯜꯍꯟꯗꯕꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯏꯁꯨꯗꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯄꯔꯃꯅꯦꯟ ꯄꯤꯁ ꯑꯣꯔ ꯂꯥꯁꯇꯤꯡ ꯄꯤꯁ ꯑꯗꯨꯒ ꯔꯤꯌꯦꯜ ꯇ꯭ꯔꯨ ꯄꯤꯁ ꯍꯥꯏꯕꯁꯦ ꯃꯁꯤ ꯍꯧꯖꯤꯛꯇꯤ ꯉꯁꯥꯏꯒꯤ IDPꯁꯤꯡ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯌꯨꯝ ꯃꯀꯩꯁꯤꯡ ꯍꯨꯟꯇꯣꯛꯂꯒ ꯂꯥꯟꯆꯦꯜꯂꯛꯂꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯃꯥꯒꯤ ꯑꯁꯦꯡꯕ ꯑꯣꯔꯤꯖꯤꯅꯦꯜ ꯑꯩꯈꯣꯏ ꯅꯥꯎꯐꯝ ꯇꯥꯐꯝ ꯈꯨꯡꯒꯪ ꯂꯩꯀꯥꯏꯗꯨꯗ ꯍꯟꯖꯤꯟꯖꯕꯗꯨꯅꯤ ꯍꯟꯖꯤꯟꯒꯦ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯄꯛꯄꯗꯨꯅꯤ ꯀꯨꯀꯤ ꯖꯣꯒꯤꯀꯣ ꯃꯁꯤꯗꯤ ꯀꯩꯅꯣꯅꯤ ꯃꯣꯏ ꯑꯗꯨꯝ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯅꯩꯅꯈ꯭ꯔꯦ ꯑꯗꯨꯝ ꯇꯧꯒꯅꯤ ꯍꯥꯏꯗꯅ ꯃꯔꯝꯗꯤ ꯃꯣꯏꯗꯤ ꯔꯤꯖꯜ ꯂꯩꯇꯦ ꯃꯣꯏꯗꯤꯀꯣ ꯑꯃꯔꯣꯝꯗ ꯀꯩꯅꯣꯅꯤ ꯔꯤꯌꯦꯜꯂꯤ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ 1950ꯁꯀꯤ ꯃꯇꯝꯗꯒꯤ ꯂꯥꯛꯄꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯒꯤ ꯅꯠꯇꯕ ꯇ꯭ꯔꯥꯏꯕ ꯍꯥꯏꯕ ꯀꯩꯅꯣꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯗꯨꯝ ꯂꯩꯕ꯭ꯔꯥ ꯑꯗꯨꯅꯤ ꯑꯗꯨꯒꯤ ꯃꯦꯟꯇꯥꯂꯤꯇꯤꯗꯨꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯑꯗꯨꯝ ꯌꯥꯔꯒ ꯊꯝꯃꯛꯄꯒꯤ ꯀꯩꯅꯣꯗꯨꯅꯤ ꯒꯣꯔꯃꯦꯟꯁꯤꯅ ꯇꯧꯒꯅꯨ ꯒꯥꯏꯅ ꯍꯥꯏꯔꯒꯁꯨ ꯑꯗꯨꯝ ꯇꯧꯕ ꯁꯨ ꯇꯧꯔꯦ ꯑꯗꯨꯝ ꯅꯣꯡꯃꯩ ꯀꯥꯞꯍꯟꯕ ꯑꯗꯒꯤ ꯑꯃꯨꯛ ꯁꯨꯒꯤ ꯃꯇꯝꯗꯨꯗ ꯌꯥꯎꯈꯤꯕ ꯀꯩꯅꯣꯁꯤꯡꯗꯨ ꯃꯤꯁꯤꯡꯗꯣ ꯑꯗꯨ ꯍꯟꯅꯨꯔꯒ ꯁꯤꯕ ꯚꯥꯔꯤ ꯌꯥꯎꯔꯝꯕꯅꯤꯀꯣ ꯔꯤꯇꯤꯌꯥꯔ ꯇꯧꯕ ꯚꯥꯔꯤ ꯌꯥꯎꯔꯝꯕꯅꯤ ꯆꯍꯤ ꯍꯦꯟꯅ ꯃꯌꯥꯝ ꯌꯥꯎꯔꯝꯕꯅꯤ 2005 2008 ꯀꯥꯏꯗꯣ ꯑꯗꯨ ꯍꯧꯖꯤꯛꯇꯅ ꯃꯁꯤꯡ ꯃꯌꯥꯝ ꯌꯥꯝꯃꯤꯁꯤꯅ ꯀꯩꯅꯣꯗꯤ ꯁꯨꯗꯗꯤ ꯉꯁꯥꯏꯒꯤ ꯑꯅꯧꯕ ꯃꯤꯡ ꯆꯟꯕ ꯌꯥꯗꯦ ꯍꯥꯏꯔꯤꯕꯅꯤꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯂꯩꯔꯤꯕ ꯃꯇꯝꯁꯤꯡꯁꯤꯗ ꯑꯌꯥꯝꯕ ꯃꯇꯝꯗ ꯌꯥꯎꯈꯤꯕ ꯃꯌꯥꯝꯁꯤꯗꯤ ꯂꯣꯏ ꯂꯣꯏꯔꯀꯥꯟꯗ ꯁꯨꯗꯨ ꯂꯩꯐꯝ ꯊꯣꯛꯇ꯭ꯔꯕꯅꯦꯕ ꯍꯧꯖꯤꯛꯅ ꯁꯨꯗ ꯂꯩꯕ ꯃꯤ ꯃꯁꯤꯡꯗꯨ ꯌꯥꯝꯈꯠꯂꯤꯗꯨ ꯀꯔꯤꯒꯤꯅꯣ ꯑꯣꯏꯗ ꯄꯥꯗꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯃꯌꯥꯝ ꯌꯥꯍꯟꯕꯁꯦ ꯒꯣꯔꯃꯦꯟ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯑꯗꯨ ꯅꯣꯡꯃꯩ ꯀꯥꯞꯀꯅꯨ ꯀꯥꯞꯍꯜꯂꯤꯅꯤ ꯊꯑꯣꯏꯅ ꯃꯣꯏꯅ ꯑꯗꯨꯅꯅꯤ ꯃꯌꯥꯝꯅ ꯂꯥꯎꯔꯛꯏꯁꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯀꯥꯞꯄꯨꯅꯦ ꯉꯥꯏꯍꯥꯛ ꯌꯣꯝꯁꯤꯜꯂꯒ ꯐꯥꯅꯤꯅ ꯅꯠꯇ꯭ꯔꯥ ꯑꯗꯨꯒꯤ ꯀꯩꯅꯣꯗꯣ ꯃꯌꯥꯝ ꯑꯗꯨꯅ ꯑꯥꯊ꯭ꯔ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯁꯤꯡ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯦꯁ ꯃꯌꯥꯝ ꯍꯟꯕꯤꯈ꯭ꯔꯣꯒ ꯍꯥꯏꯔꯤꯁꯦ ꯁꯤꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯤꯒꯤꯅ ꯃꯤꯌꯥꯝꯅ ꯊꯥꯖꯗꯕ ꯑꯃ ꯀꯟꯐꯤꯗꯦꯟꯁ ꯕꯤꯜꯗꯤꯡ ꯀꯩꯅꯣꯁꯤꯗ ꯀꯥꯏꯍꯟꯕꯅꯤꯀꯣ ꯑꯗꯨꯅ ꯇ꯭ꯔꯁ ꯕꯤꯜꯗꯤꯡꯁꯦ ꯌꯥꯝ ꯃꯊꯧ ꯇꯥꯏꯌꯦ ꯇ꯭ꯔꯁ ꯗꯤꯐꯤꯁꯤꯠꯁꯦ ꯇꯥꯍꯜꯂꯣꯏꯗꯕꯅꯦꯕ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯂꯥꯛꯄ ꯃꯇꯝꯗ ꯑꯗꯨꯅ ꯋꯥꯟꯁ ꯉꯥꯡꯕꯗ ꯆꯦꯛꯁꯤꯟꯒꯗꯧꯕꯅꯤ ꯋꯥꯟꯁ ꯉꯥꯡꯊꯣꯛꯈ꯭ꯔꯒꯗꯤ ꯑꯣꯊꯣꯔꯤꯇꯤꯗꯤ ꯃꯗꯨ ꯉꯥꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯑꯗꯨꯅ ꯃꯣꯏꯗꯤ ꯑꯗꯨꯝ ꯃꯗꯨ ꯃꯃꯥꯡꯗ ꯃꯅꯥꯛꯇ ꯅꯥꯇꯣꯟ ꯁꯨꯃꯥꯡꯗ ꯅꯣꯡꯃꯩ ꯀꯥꯞꯄꯁꯨ ꯀꯩꯅꯣ ꯇꯧꯍꯟꯗ꯭ꯔꯦ ꯀꯣ ꯃꯗꯨꯗ ꯁꯣꯛꯈ꯭ꯔꯦ ꯍꯟꯖꯟꯕꯗꯨ ꯍꯟꯖꯜꯂꯔꯅꯤ ꯑꯗꯨꯁꯨ ꯃꯣꯏꯅ ꯂꯥꯎꯊꯣꯛꯄ ꯕꯥꯏ ꯗꯤꯁꯦꯝꯕꯔ 2025ꯗ ꯂꯣꯏ ꯍꯟꯖꯜꯍꯟꯒꯅꯤ ꯍꯥꯏꯋꯦ ꯍꯥꯡꯒꯅꯤ ꯈꯣꯠꯀꯅꯤ ꯌꯥꯝ ꯇꯧꯗ꯭ꯔꯁꯨꯀꯣ ꯑꯗꯨ ꯑꯦꯅꯤꯋꯦ ꯈꯔ ꯀꯩꯅꯣꯅꯤ ꯀꯩꯅꯣ ꯃꯅꯨꯡ ꯆꯟꯕ ꯆꯨꯔꯆꯥꯟꯄꯨꯔ ꯑꯗꯨ ꯀꯥꯡꯄꯣꯛꯄꯤ ꯅꯠꯇ꯭ꯔꯒ ꯃꯣꯔꯦꯒꯤ ꯀꯩꯅꯣ ꯖꯒꯥꯗ ꯅꯠꯇ꯭ꯔꯒꯁꯨ ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯅꯛꯄ ꯈꯔꯗꯨꯗ ꯍꯟꯖꯟꯕ ꯍꯧꯕ ꯃꯇꯝꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯌꯥꯝ ꯑꯃ ꯂꯩꯅ ꯉꯥꯛꯇꯅ ꯁꯣꯛꯍꯜꯂꯤꯕ ꯄꯣꯠꯇꯣ ꯃꯗꯨꯒꯤ ꯀꯝꯄꯦꯟꯁꯦꯁꯟ ꯄꯤꯗꯦ ꯍꯥꯏꯕꯅꯤ ꯑꯩꯅ ꯑꯔꯣꯏꯕꯗ ꯂꯥꯛꯏꯕ ꯅꯪꯒꯤ ꯄꯣꯏꯟꯁꯤꯅꯀꯣ ꯑꯗꯨꯅ ꯃꯗꯨ ꯑꯁꯤꯒꯨꯝꯕꯁꯤ ꯌꯥꯝ ꯏꯟꯗꯛꯇꯤꯞ ꯑꯣꯏꯒꯗꯕꯅꯤ ꯃꯁꯤꯗꯤ ꯈꯨꯗꯛꯇ ꯃꯣꯏ ꯑꯦꯛꯁꯟ ꯂꯧꯒꯗꯕꯅꯤ ꯑꯦꯛꯁꯟ ꯇꯦꯀꯟꯒꯤ ꯔꯤꯄꯣꯔꯠ ꯃꯌꯥꯝꯗ ꯊꯝꯒꯗꯧꯅꯤ ꯑꯩꯈꯣꯏꯅ ꯌꯥꯔꯒ ꯍꯟꯖꯜꯍꯟꯈꯤꯕ ꯄꯣꯠ ꯑꯃ ꯀꯅꯥꯅ ꯑꯃ ꯗꯤꯁꯇꯔꯕ ꯇꯧꯔꯤꯅꯣ ꯗꯤꯁꯇꯔꯕ ꯇꯧꯔꯤꯕ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯊꯨꯒꯥꯏꯔꯤꯕ ꯃꯤꯗꯨꯕꯨ ꯀꯜꯄ꯭ꯔꯤꯠꯇꯨ ꯀꯩꯅꯣ ꯇꯛꯊꯣꯛꯈ꯭ꯔꯒ ꯐꯥꯈ꯭ꯔꯒ ꯅꯠꯇ꯭ꯔꯒ ꯂꯤꯒꯦꯜ ꯄ꯭ꯔꯣꯁꯤꯖꯔꯁ ꯑꯃꯗ ꯃꯍꯥꯛꯀꯤ ꯀꯩꯅꯣꯁꯤ ꯊꯝꯈ꯭ꯔ ꯃꯇꯨꯡꯗ ꯃꯤꯌꯥꯝꯗꯨ ꯁꯦꯀ꯭ꯌꯨꯔ ꯑꯣꯏꯅ ꯊꯝꯕ ꯍꯥꯏꯕꯁꯤꯅ ꯏꯁ ꯗ ꯔꯣꯜ ꯑꯣꯐ ꯗ ꯒꯣꯕꯔꯃꯦꯟ ꯍꯥꯏꯁꯤ ꯌꯥꯝꯅ ꯁꯤꯝꯄꯜ ꯂꯣꯖꯤꯛꯅꯤ ꯍꯥꯏꯕꯅꯤꯗ ꯑꯁꯤꯗꯩꯗ ꯑꯃꯨꯛ ꯃꯅꯤ ꯁꯣꯛꯍꯟꯈ꯭ꯔꯦ ꯐꯔꯦ ꯁꯣꯛꯈ꯭ꯔꯒꯗꯤ ꯁꯣꯛꯏꯕ ꯃꯤꯗꯨꯒꯤ ꯀꯣꯝꯄꯦꯟꯁꯦꯁꯟ ꯃꯥꯒꯤ ꯇꯧꯕ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯃꯔꯝꯗꯤ ꯀꯨꯏꯅ ꯀꯩꯅꯣ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯐꯝꯗꯨꯗ ꯆꯪꯉꯀꯥꯟꯗ ꯃꯐꯝꯗꯨꯗ ꯑꯃꯨꯛꯁꯨ ꯁꯨꯐꯝ ꯅꯣꯝꯐꯝ ꯂꯩꯇꯕꯒꯤ ꯈꯣꯠꯇꯕꯒꯤ ꯍꯧꯖꯤꯛꯅ ꯋꯥꯗꯅ ꯂꯩꯔꯤꯕ ꯐꯤꯕꯝꯗꯨꯗ ꯆꯥꯅ ꯊꯛꯅꯕꯒꯤ ꯈꯨꯗꯛꯀꯤ ꯅꯣꯡꯃꯒꯤ ꯀꯩꯅꯣꯒꯤ ꯏꯁꯤꯡ ꯃꯥꯏꯁꯤꯡꯗꯒꯤ ꯍꯧꯔꯒ ꯌꯥꯝ ꯗꯔꯀꯥꯔ ꯂꯩꯕ ꯃꯇꯝꯅꯦꯕ ꯁꯤꯗꯩꯗ ꯈꯖꯤꯛ ꯔꯤꯂꯤꯐ ꯄꯤꯕꯤꯕ ꯍꯥꯏꯁꯦ ꯃꯗꯨ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯄꯣꯠꯅꯤ ꯃꯗꯨ ꯁꯤꯒꯨꯝꯕꯁꯤ ꯌꯥꯝ ꯏꯟꯗꯛꯇꯤꯞ ꯑꯣꯏꯒꯗꯕꯅꯤ ꯃꯁꯤꯗꯤ ꯈꯨꯗꯛꯇ ꯃꯣꯏ ꯑꯦꯛꯁꯟ ꯂꯧꯒꯗꯧꯅꯤ
तौदब गवर्नमेंट ने अदुमाय थम्मगी उपाय दी करी ले मियामना जस्टिस तौजरगनु इलेक्शन लाकनी अमा लाकनी गवर्नमेंट नसी लाक मतमदा मियामना मत मामागी परा अदुमाय तमजरानी हाइबा ताइको एनीवे अदुबो अथॉरिटीज कंसर्न दा एन अटेंशन ड्रॉ तौजरी हाइबो याम सिंगदी याम थुने एड्रेस तौरकांदा तोहम थोपा गवर्नेंस की रोल गुड गवर्नेंस की रोल लोबियो सी पा yam nungaijay ojana ngasi achumba wafam kya thambiramba ojana chilnaba kya kaithopiduna koigi notice window na sinjariba koigi news analysis saru yabiduna mapom fan bebegi damakta ojabu haningai tan thagachari